ว้าก็ได้เช่นเอาสิกิโดนี่ไอ้นี่ก็มันได้ยังไงเสร็จแล้วที่เนี่ยโมปัสสิปามบิจิฮันดักขัดังปานมาวาลีปาลักตรีHello everyone मैं आप लोगों को तरामना उसे बगल लोने ना इकोनॉमी खुमजरी अदुगा मैं आप मसी से ये उन्हें तो नोंग पिटी 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 अयुक्त तक इंगरांग नहीं सुन तान ले ये बादुगा हैप्पी मसी जे इन ने वीडियो से याम सेमिंग बजे ओइबा द वीडियो सेम दो से पाउलियन सु संगदे तगी मामा सु ना सु हिपोरी टाइगर का ताशिंग ना पंचान का साने मोबाइल ना दो दे ना वीडियो दी नमनिंग बा वीडियो दी लाइट बा दो ngasi se nam di namage video ni jingna ga ne na tiger ta sim ga sanai se makon yam thok thong thanen tang yenga ga la ya sangoi da yenga lakke ba kai kin nam bang ngasi se je charu se tiger gi phamung kaino sabi ba gi ne porak pa ne ba khara chot le ba nong su chu ba ni na koi phogo tan jam cha cha de ba do mobile ni tai sang mobile ni sana ba chu yenga ne hayang nong ma yeng na ba ai na ka oi kon thok ka nu koi ta sen ni ne sana ga ne dhomka jam toi ma kon thui jo bra ama jam mo thok ka ba ni dhomka jam ama jam ko mo thok te do ai ga lem tha nu ma charu mathak jom ba ni thana du nungai hre ne Nam sen ne mobile ni sumai sum tau lai ra bani ai di tau khulai mi do de na video am thak lau loksan bani mobile ni sanai se kuning dra ko ka lu sina mathun jei lum lum ma tau jo wa de ai di khang de ko ai di kam nungai ko mo sumai tau ra jeng wa ai din nam pham na si jun jeng am mi ni angau bi nai khan ga ni ba kanau kanang am ge jeng ge ngasi je ina ne ngasi je video am nam ning mana do ke dau dui no khang ne paulen ju sang da ba do da ina ne mantra ma di video lau ga ina tau is ta se noi don ga on gre ne no bai ni sa nei je loi re na ton da ne manam lai hasi khalak to re uji waก็ได้เช่นเอาสิกิโดนิ่งได้ก็ปวดแล้วก็มาไม่นี่ก็ปูดิจังไปฉันไอ้โจ้ละบ่าแต่ไอ้ฉันไอ้ข้างเราบางวันจะฉันเอาจังไม่หูเบียนะตัววันนี้ก็แต่ก็แต่ฉันให้แต่โจ้ละเก้งันมีโจ้ละมันจะมาคนละมุทุกตัววันนี้อย่างวันนี้ตัววิเศษจังแต่ก็พุ่นเลยก็แต่ฉันอ่างชาเลยก็แต่ฉันอ่างเนี่ยอ่างตาเรนนี่จะรู้เลยจะใครเนี่ยอยู่โน่นแต่เนี่ยบิดกุระกันนี่ไอ้เจเลยเชียนนี่เลยเนี่ยคุยหิ้งโกลเสร็จเลยนานเลยเนาะกันเราต้องที่ประตูเซฟพอดีวันจ้าเลยเลยในสิพอดีวันเราจะขายพวกเจ้าเลยก็สิจิมาคุ้งตักขันนั่นเลยสมเด็จอุลักเกสินะคุยยีน้ำนี่คุยยีน้ำพัดตีกันอีกน้องเลยแล้วว่าสินะไม่นานท่าบดูนักกะลำอ้อยแล้วนักกะลำอ้อยเลยสินะหังกามปวดเจ้าจะตัวกันเราจะอ้อยดีอ้อยมีตัวคุยนั่นเนี่ยอักตาละร้อยอารมณ์เขาจะหลบไปด้วยเนี่ยขนาดเต้าคือไปวันนี้นะแต่นะคุยกีดูดีSena kuigi hana bambi Sena lechu bambi Hojiti panda bagi Juga sigana mula manakra Kano bajang obagi Tolap lang ba Sena kuigi hingkoni Maca cit ang tan Asina mayrong biha banadra Kuigi kano do Orhon bambi do Ado do sise Natoy ba Pasi pambi je handak khadang pan mawali palak tri
ꯑꯁꯤꯅ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯄꯥꯝꯕꯤ ꯈꯪꯅ ꯆꯨꯝꯅ ꯑꯦꯛꯖꯥꯝ ꯇꯦꯛꯊꯅ ꯄꯥꯟꯕ ꯅꯠꯇꯦ ꯑꯗꯨ ꯃꯔꯨ ꯂꯪꯉꯒꯅꯦ ꯁꯤ ꯍꯧꯔꯛꯄꯅꯦꯕ ꯑꯁꯤ ꯀꯩꯅꯣ ꯇꯧ ꯍꯥꯏꯗꯤ ꯍꯌꯦꯡ ꯃꯨꯜꯂꯒꯅꯦ ꯍꯦꯛꯇꯣꯛꯄꯗꯁꯨ ꯎꯠꯂꯛꯀꯦ ꯀꯌꯥꯝ ꯖꯥꯝ ꯄꯥꯜꯂꯦ ꯍꯥꯏꯗꯣ ꯁꯣꯝꯅ ꯃꯌꯥꯝ ꯀꯛꯈ꯭ꯔꯦꯕ ꯄꯥꯝꯕꯤꯁꯦ ꯌꯦꯡꯉꯨꯅꯦ ꯇꯣ ꯄꯥꯜꯂꯤꯁꯦ ꯎꯔ ꯃꯌꯥꯝ ꯋꯦꯗꯔꯁꯦ ꯌꯦꯡꯗꯣ ꯃꯌꯥꯝ ꯅꯣꯡ ꯄꯤꯇꯤ 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 ꯆꯨꯔꯤꯑꯕ ꯃꯌꯥꯝ ꯊꯣꯡꯒꯥꯜꯂꯣꯝ ꯊꯣꯔꯛꯑꯒ ꯑꯃꯨꯗꯣ ꯁꯤꯒ ꯅꯍꯥꯟꯃꯨꯛꯀꯤ ꯑꯩꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯦꯕꯣꯠꯇꯣ ꯁꯦꯕꯣꯠ ꯄꯥꯝꯕꯤ ꯎꯠꯄꯗꯣ ꯁꯤꯒ ꯑꯍꯨꯝꯒ ꯄꯥꯜꯂꯦ ꯍꯧꯖꯤꯛꯁꯦ ꯁꯦꯕꯣꯠ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯁꯦꯕꯣꯠꯁꯦ ꯏꯆꯥꯎ ꯆꯥꯎꯈꯠꯇ꯭ꯔꯤꯁꯦ ꯑꯗꯨꯅꯔ ꯈꯪꯗꯦ ꯑꯗꯨꯒ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯆꯝꯄ꯭ꯔꯥꯁꯦ ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯄꯥꯜꯂꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇꯣꯛꯄꯤꯗ꯭ꯔꯦꯕ ꯆꯝꯄ꯭ꯔꯥꯁꯦ ꯕꯥ ꯈꯔ ꯎꯠꯂꯛꯀꯦ ꯉꯁꯤꯁꯦ ꯍꯤꯡꯈꯣꯜ ꯀꯩꯀꯥ ꯃꯌꯥꯝ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤꯁꯦ ꯑꯩ ꯅꯤꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯦꯜꯂꯛꯇꯦꯅꯦ ꯑꯃꯨꯛ ꯑꯃꯨꯛꯇꯪ ꯃꯦꯠ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯕ ꯁꯤ ꯑꯃꯨꯛꯀ ꯂꯥꯝ ꯐꯪꯉꯦ ꯂꯋꯥꯏꯗꯒ ꯊꯥꯁꯤꯅꯦ ꯁꯤ ꯑꯉꯥꯎꯕꯤ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯦꯅꯦ ꯑꯩꯕꯨ ꯄꯥꯔꯛꯁꯤꯒ ꯃꯌꯥꯝ ꯑꯅꯤꯈꯛꯇꯤ ꯍꯦꯛꯂꯦ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯊꯔꯦꯅꯦ ꯃꯌꯥꯝ ꯄꯥꯜꯂꯤꯁꯦ ꯎꯕ꯭ꯔꯥ ꯐꯖꯗ꯭ꯔ ꯌꯦꯡꯁꯦ ꯄꯥꯜꯂꯤ ꯃꯌꯥꯝꯁꯦ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯊꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯆꯦꯜꯂꯒꯦ ꯅꯠꯇ꯭ꯔꯗꯤ ꯀꯛꯐꯩ ꯆꯤꯛꯂꯛꯑꯅꯤ ꯑꯗꯨ ꯑꯩꯅ ꯆꯥꯒꯦ ꯍꯦꯛꯆꯔꯒ ꯑꯗꯨꯒ ꯅꯣꯡꯁꯦ ꯆꯨꯊꯔꯛꯏꯁꯦ ꯆꯥꯔꯣꯏ ꯅꯣꯡ ꯆꯨꯔꯗꯤ ꯃꯌꯥꯝ ꯅꯣꯡꯁꯨ ꯐꯖꯅ ꯆꯨꯔꯦ ꯃꯌꯥꯝ ꯇꯥꯏꯒꯔꯗꯤꯁꯤꯒ ꯂꯩꯔꯦ ꯑꯗꯨꯒ ꯇꯥꯏꯁꯦꯟ ꯑꯃꯨꯛ ꯆꯦꯜꯂꯛꯑꯦ ꯑꯗꯨꯒ ꯑꯗꯨ ꯅꯣꯡ ꯄꯤꯇꯤ ꯄꯤꯇꯤ ꯆꯨꯔꯤꯁꯤ ꯎꯕ꯭ꯔꯥ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯅꯣꯡ ꯄꯤꯇꯤ ꯄꯤꯇꯤ ꯆꯨꯕꯁꯤꯅ ꯋꯦꯗꯔꯁꯦ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯟꯊꯔꯦꯕ ꯊꯕꯛ ꯂꯩꯕ ꯃꯤꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯗꯕ ꯑꯩꯈꯣꯏ ꯄꯨꯔꯥ ꯀꯩꯅꯣ ꯑꯣꯏꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟꯁꯦ ꯂꯥꯛꯑꯒ ꯐꯝꯈ꯭ꯔꯦ ꯃꯌꯥꯝ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕ ꯂꯩꯔꯝꯈꯤꯗ꯭ꯔꯥꯅꯦ ꯃꯥꯅꯦ ꯈꯪꯉꯕ ꯃꯥꯗꯤ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯖꯝ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯍꯤꯞꯄꯅꯤꯅꯅꯦ ꯍꯥꯏꯗꯤ ꯅꯣꯡꯒ ꯆꯨꯕꯁꯤꯒ ꯃꯥ ꯃꯅꯨꯡ ꯆꯪꯅꯤꯡꯉꯤ ꯃꯌꯥꯝꯕ ꯑꯩꯅ ꯃꯄꯥꯟꯗ ꯂꯩꯕꯁꯤꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯪꯅꯤꯡꯗꯅ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯤ ꯃꯌꯥꯝꯕ ꯈꯥꯡꯅ ꯀꯣꯕ ꯆꯨꯅꯨ ꯁꯦ ꯅꯨꯡꯁꯤꯗ ꯂꯩ ꯇꯨꯝꯃꯣ ꯑꯁꯤꯅꯤ ꯃꯌꯥꯝ ꯅꯣꯡꯁꯦ ꯆꯨꯕꯩꯅ ꯑꯩꯈꯣꯏ ꯍꯣꯝꯁꯦ ꯁꯪꯒꯣꯏꯗ ꯁꯨꯝ ꯂꯩꯔꯦ ꯍꯤꯞꯆꯟꯗꯣꯏ ꯁꯔꯨꯛ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯅ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯩꯅꯅꯦ ꯉꯁꯤꯁꯦ ꯚꯤꯗꯤꯑꯣ ꯌꯥꯝ ꯊꯤꯅ ꯂꯧꯅꯤꯡꯕꯅ ꯃꯥꯅꯗꯤ ꯉꯝꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯤꯡꯈꯣꯜ ꯑꯃꯁꯨ ꯂꯣꯏ ꯌꯦꯡꯍꯟꯖꯔꯦ ꯑꯗꯨꯒ ꯆꯥꯎꯔꯒ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯔꯒꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯜꯂꯣ ꯁꯤꯌꯔꯁꯨ ꯇꯧꯁꯜꯂꯣ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯅꯝꯁꯜꯂꯣ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯈꯤꯇꯪ ꯂꯥꯎꯅ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯨꯜ ꯋꯥꯆ ꯇꯧꯕꯤꯔꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏꯗꯤ ꯐꯥꯎꯗꯕ ꯌꯨꯇꯨꯕꯔ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯎꯗꯕꯅꯤꯅ ꯚ꯭ꯌꯨꯁꯀ ꯂꯩꯇꯕꯅꯤꯅꯅꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯣꯏꯅ ꯊꯥꯒꯠꯅꯤꯡꯉꯝꯕꯒꯤ ꯕꯤꯠꯇꯣ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯈꯜꯂꯛꯄ ꯅꯨꯃꯤꯠꯇꯅꯤꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯔꯤꯁꯦ ꯑꯗꯨꯝꯅ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ ꯌꯥꯗꯦ ꯍꯌꯦꯡ ꯊꯥꯒꯠꯇ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯃꯨꯛ ꯅꯤꯁꯥꯗꯣ ꯂꯩꯇ꯭ꯔꯦꯕ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯈꯨꯠꯇ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯁꯜꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ